ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯗꯤꯕꯤꯌꯥ ꯀꯩꯊꯦꯜꯂꯥꯛꯄꯝꯒꯤ ꯈꯨꯠꯏꯗ ꯂꯩꯖꯔꯦ ꯋꯥꯔꯤ ꯑꯁꯨꯝꯅ ꯂꯦꯜꯂꯗꯔ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯥꯟꯊꯣꯏ ꯃꯅꯥꯎꯅꯨꯄꯥ ꯖꯦꯝꯁꯀ ꯂꯣꯏꯅꯅ ꯂꯧꯕꯨꯛ ꯃꯌꯥꯒꯤ ꯂꯧꯈꯣꯡ ꯑꯃꯗ ꯀꯟꯅ ꯏꯁꯤꯠꯂꯤ꯫ ꯖꯦꯝꯁꯅ "ꯆꯦ, ꯍꯣꯔꯦꯟ ꯄꯩꯁꯥ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯗꯣꯏꯅꯤꯀꯣ?" ꯉꯥꯟꯊꯣꯏꯅ "ꯃꯆꯤꯟꯁꯦ ꯉꯥꯡ ꯂꯩꯔꯗꯕꯅꯤ, ꯁꯤꯠꯂꯤꯗꯣ ꯑꯗꯨꯝ ꯁꯤꯠꯂꯣ." ꯗꯥ ꯉꯝꯕꯅ ꯉꯔꯥꯡꯅꯦ ꯉꯥ ꯐꯥꯔꯗꯤ ꯂꯩꯒꯦ ꯍꯥꯏꯒꯅꯤ꯫ ꯉꯥꯟꯊꯣꯏ ꯃꯇꯣꯝꯇ ꯅꯣꯛꯂꯒ "ꯑꯗꯨꯝ ꯄꯤꯗꯧ ꯂꯩꯔꯁꯤꯗ, ꯂꯩꯒꯦ ꯀꯥꯏꯅ ꯑꯃꯨꯛ." "ꯆꯦ, ꯉꯥꯎꯔꯕ ꯅꯇꯣꯝ ꯅꯣꯏꯗꯣ, ꯁꯤ ꯏꯇꯣꯝ ꯁꯤꯠꯂꯣ ꯍꯥꯏꯔꯣ?" "ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯁꯤꯠꯂꯣ ꯑꯗꯨꯝ." ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯅ ꯏꯁꯤꯠꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯉꯥ ꯐꯥꯕꯁꯨ ꯍꯧꯔꯦ꯫ ꯖꯦꯝꯁꯅ "ꯆꯦ, ꯑꯁꯤꯗꯒꯤ ꯁꯤ ꯉꯥꯔꯣ?" "ꯑꯣꯏꯔꯝꯅꯤ ꯐꯥꯎ, ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ, ꯉꯈꯥ ꯐꯥꯎ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ." "ꯄꯨꯔꯥ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯆꯦꯁꯦ." "ꯏꯃꯥꯅꯤ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨ, ꯆꯩ ꯆꯥꯅꯤꯅ." ꯖꯦꯝꯁ ꯃꯆꯦꯅ ꯐꯨꯔꯛꯑꯅꯤ ꯀꯤꯗꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯉꯥꯁꯨ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯔꯛꯏ꯫ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯅ "ꯊꯣꯏ, ꯅꯪ ꯉꯥꯗꯣ ꯌꯣꯟꯗꯣꯏꯔꯣ?" ꯌꯣꯟꯗꯣꯏꯅꯦ ꯏꯅꯝꯃ, ꯈꯔ ꯂꯩꯒꯦ." ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯉꯥ ꯇꯨꯡꯒꯣꯟꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯗꯨꯀꯥꯟ ꯃꯄꯥꯗꯨꯗ ꯉꯥꯗꯨ ꯆꯥꯝꯗꯨꯅ ꯌꯣꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯀꯌꯥꯅꯣ?" "ꯀꯦꯖꯤꯗ 100 ꯄꯤꯌꯣ." "ꯀꯦꯖꯤ ꯐꯥꯕ꯭ꯔꯣ?" "ꯍꯦꯜꯂꯤꯁꯤꯗ ꯏꯅꯝꯃ, ꯈꯔ ꯇꯥꯎꯗꯅ." "ꯌꯥꯔꯣꯏꯗ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯩꯗꯣꯏꯅꯦ." "ꯍꯩꯃꯥ, ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯏꯀꯥꯏꯗꯦꯅꯦ." ꯉꯥꯟꯊꯣꯏ ꯁꯥꯎꯅꯤꯡꯅ "ꯏꯀꯥꯏꯔꯗꯤ ꯏꯕꯣꯛꯁꯤꯗꯤ ꯁꯦꯝ ꯂꯥꯛꯑꯒ ꯊꯥꯛꯀꯗ꯭ꯔꯥ?" ꯅꯨꯄꯤ ꯑꯗꯨꯅ "ꯃꯆꯤꯟꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ." "ꯌꯥꯔꯦ, ꯀꯣꯛꯄꯤꯔꯣ ꯏꯅꯝꯃ, ꯑꯩ ꯃꯤꯒꯤ ꯐꯤ ꯁꯤꯡꯉꯤ, ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." "ꯂꯩꯁꯥꯕꯤ ꯃꯥꯟꯖꯗꯦ, ꯈꯔ ꯇꯥꯎꯅꯦ." "ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯏꯅꯝꯃ." "ꯑꯅꯝꯗꯤ ꯂꯥꯏꯃ ꯀꯜꯂꯤꯍꯦ, ꯅꯃꯥ ꯂꯧꯏ, ꯁꯦ ꯂꯧꯔꯣ." ꯉꯥꯟꯊꯣꯏ ꯄꯩꯁꯥꯗꯨ ꯂꯧꯔꯒ "ꯏꯃꯥ ꯂꯧꯔꯁꯤꯐꯥꯎ ꯆꯔꯥ 2 ꯁꯨꯅ ꯆꯥ ꯐꯪꯗꯦ, ꯂꯧꯔꯝꯗ ꯇꯥꯔꯗꯤ ꯀꯩ ꯆꯥꯅꯤ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ "ꯉꯥꯟꯊꯣꯏꯁꯦ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝ ꯀꯜꯂꯤ, ꯑꯗꯨꯕꯨ ꯃꯣꯏ ꯏꯃꯨꯡꯗꯤꯅꯦ ꯑꯗꯨꯝ ꯋꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ "ꯍꯣꯏꯅꯦ, ꯃꯃꯥꯅꯁꯨ ꯀꯟꯅ ꯁꯨꯔꯤꯕꯅꯤ, ꯃꯤꯒꯤ ꯁꯦꯟ ꯌꯥꯝꯅ ꯅꯟꯗꯨꯅ ꯑꯗꯨꯝ ꯂꯩ, ꯀꯩꯗꯤ ꯎꯄꯥꯏ ꯂꯩ?" ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ "ꯐꯠꯇꯦꯗꯀꯣ, ꯃꯄꯥꯗꯨꯁꯨꯅꯦ ꯃꯆꯥ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ." ꯗꯨꯀꯥꯟ ꯐꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯁꯦ ꯅꯣꯡꯃꯇ ꯑꯋꯥꯕꯒꯤ ꯃꯃꯤꯗꯤ ꯇꯥꯕ ꯎꯗꯦꯃꯤ, ꯑꯗꯨꯝ ꯅꯣꯛꯇꯅ ꯈꯦꯗꯅ ꯂꯥꯡꯗꯅ ꯂꯩ, ꯅꯨꯡꯁꯤꯗ꯭ꯔꯥꯁꯦ?" ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ "ꯉꯥꯟꯊꯣꯏ ꯂꯧꯕ ꯅꯨꯄꯥꯗꯣ ꯅꯨꯡꯉꯥꯏꯅꯤꯕꯣ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ "ꯐꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯉꯥꯏꯈꯣꯅꯦ, ꯃꯁꯤꯕꯨ ꯃꯃꯥꯡ ꯈꯨꯟꯒꯤ ꯇꯥ ꯏꯅꯥꯎꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯈꯪꯅꯩ ꯍꯥꯏꯕꯒꯨꯝ ꯇꯧꯗꯥꯏꯅꯦ?" ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ, ꯃꯔꯥꯏꯕꯛ ꯐꯩꯗ." ꯉꯥꯟꯊꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯒ ꯏꯪꯈꯣꯜꯗ ꯄꯣꯠ ꯍꯦꯛꯂꯤ꯫ ꯖꯦꯝꯁ ꯃꯆꯦꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯆꯦꯜꯂꯛꯏ꯫ "ꯆꯦ, ꯏꯕꯥꯏ ꯐꯣꯟ ꯂꯥꯛꯑꯦ." ꯉꯥꯟꯊꯣꯏꯅ "ꯀꯗꯥꯏꯁꯤꯗ ꯄꯤꯔꯣ?" "ꯏꯕꯥꯏꯗꯣ ꯑꯆꯥꯄꯣꯠ ꯂꯩꯔꯣ ꯍꯥꯏꯌꯨꯀꯣ." "ꯇꯥꯅꯤꯡꯗꯦ, ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗꯒꯩ ꯊꯥꯖꯅꯤ, ꯆꯠꯂꯣ ꯅꯪ ꯑꯥꯗ." "ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯅꯋꯥ ꯂꯩꯌꯦꯅ ꯑꯩꯁꯨ ꯄꯨꯊꯣꯔꯛꯎꯔꯣ?" "ꯑꯦ, ꯂꯩꯕ꯭ꯔꯣ?" "ꯅꯨꯄꯥꯅꯤ ꯑꯩꯁꯨ, ꯀ꯭ꯂꯥꯁ 8 ꯀꯥꯔꯕ ꯑꯗꯨꯁꯨ." "ꯆꯦꯡꯖꯥꯏꯕꯝꯗ ꯊꯥꯖꯅꯤ, ꯆꯠꯂꯣ ꯑꯥꯗ ꯉꯥꯡꯂꯨꯆꯣ." ꯖꯦꯝꯁ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ "ꯍꯜꯂꯣ." ꯉꯝꯕꯅ "ꯆꯤꯟꯗꯤ ꯐꯖꯩꯅꯦ ꯏꯇꯨꯁꯦ." "ꯎꯁ, ꯌꯥꯔꯦꯁꯦ, ꯑꯗꯣ ꯀꯩ ꯂꯩꯔꯒꯦ?" "ꯀꯩꯅꯣ, ꯊꯝꯃꯣ ꯍꯥꯏꯔꯣ?" "ꯅꯨꯃꯤꯗꯥꯡ ꯈꯛ ꯇꯧꯔꯛꯄꯗꯨꯗ ꯍꯥꯏꯕꯅꯤꯕ." "ꯑꯣ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯉꯥꯛꯇ ꯁꯪꯕ ꯀꯥꯟꯗ ꯏꯇꯨꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ?" ꯉꯥꯟꯊꯣꯏ ꯅꯣꯛꯂꯒ "ꯀꯅꯥ ꯌꯥꯗꯦ ꯍꯥꯏꯒꯦꯗꯣ?" "ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯀꯔꯤ ꯂꯩꯒꯦ ꯀꯥꯏꯅꯒ ꯍꯪꯕꯤ ꯍꯥꯏꯕ. ꯑꯩ ꯍꯨ ꯇꯦꯡꯀꯣꯠ ꯑꯃ ꯊꯛꯑꯒꯅꯦ ꯏꯇꯣꯝꯇ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ." "ꯑꯁ ꯇꯥꯅꯤꯡꯗꯦꯕ." "ꯑꯗꯣ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯑꯒꯦ?" "ꯉꯥꯗꯣ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯂꯩꯔꯝꯃꯦ, ꯀꯦꯖꯤ 1 ꯌꯣꯟꯈ꯭ꯔꯦ." "ꯌꯥꯝ ꯐꯩ, ꯄꯩꯁꯥ ꯇꯥꯟꯕꯗ ꯑꯋꯥꯕ ꯊꯤꯕ ꯌꯥꯗꯦ." "ꯑꯗꯨꯗ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ." "ꯀꯩ ꯂꯩꯒꯦ?"
ꯉꯥꯟꯊꯣꯏ ꯁꯨꯛꯇꯣꯛꯂꯒ ꯑꯩꯁꯨꯅꯦ ꯏꯋꯥ ꯅꯨꯡꯁꯤꯕꯁꯦ ꯎꯅꯤꯡꯉꯦ ꯂꯥꯛꯊꯣꯛꯁꯨ ꯉꯥꯏꯗꯅ ꯍꯧꯖꯤꯛ ꯂꯥꯛꯎꯔꯣ ꯍꯧꯖꯤꯛꯅꯦ ꯍꯥꯏꯁꯦ ꯂꯥꯛꯑꯒꯦ ꯊꯝꯃꯦꯀꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯟꯊꯣꯏ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟꯀꯥꯁꯨ ꯅꯣꯛꯏ ꯃꯃꯥꯁꯨ ꯊꯕꯛ ꯍꯜꯂꯛꯏ ꯕꯤꯃꯣꯂꯥꯅ ꯊꯣꯏ ꯅꯪꯕꯨ ꯉꯁꯥꯏ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯕꯗꯨꯕꯨ ꯐꯥꯔꯨꯔꯕꯣ ꯏꯃꯥ ꯐꯥꯔꯨꯏꯌꯦ ꯀꯌꯥ ꯁꯤꯠꯂꯕ ꯑꯗꯨꯗꯤ 200 ꯁꯤꯠꯂꯦ ꯏꯃꯥ ꯅꯪ ꯀꯀꯥ ꯇꯣꯂꯦꯟꯒꯤ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯄꯤꯗ ꯌꯥꯔꯣꯏ ꯍꯥꯏꯅꯦ ꯀꯝꯗꯧꯁꯤꯒꯦ ꯉꯥꯟꯊꯣꯏ ꯁꯥꯎꯔꯪꯅꯅ ꯃꯣꯏꯅ ꯄꯩꯁꯥ ꯄꯥꯏꯌꯦꯅ ꯀꯩꯗꯧꯅꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯑꯦꯇꯦꯝ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯈꯪꯗꯦ ꯆꯔꯥ 2 ꯁꯨꯅꯁꯨ ꯆꯥꯕ ꯉꯝꯗꯦ ꯁꯤꯗꯕꯨ ꯃꯣꯏꯅ ꯍꯦꯛꯇ ꯇꯛꯁꯤꯜꯂꯛꯏ ꯖꯦꯝꯁꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯐꯤ ꯊꯤꯔꯣ ꯍꯥꯏꯔꯦ ꯕꯤꯃꯣꯂꯥ ꯃꯆꯥꯒꯤ ꯃꯀꯣꯛꯇꯨ ꯅꯥꯟꯕꯤꯔꯒ ꯊꯤꯅꯤ ꯏꯆꯥꯒꯤꯕꯨ ꯊꯤꯗ ꯌꯥꯔꯤꯕꯣ ꯉꯥꯟꯊꯣꯏꯅ ꯅꯥꯎ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯖꯔꯨꯔꯣ ꯆꯠꯂꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯟꯊꯣꯏꯒꯤ ꯀꯣꯜ ꯂꯥꯛꯏ ꯉꯥꯟꯊꯣꯏ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯉꯝꯕꯅ ꯑꯩ ꯌꯧꯔꯛꯑꯦ ꯊꯣꯛꯂꯛꯑꯣ ꯊꯣꯛꯂꯛꯑꯒꯦ ꯕꯤꯃꯣꯂꯥꯅ ꯀꯅꯥꯅꯣꯅꯦ ꯉꯥꯟꯊꯣꯏꯅ ꯗꯥꯉꯝꯕꯅꯦ ꯃꯥꯗꯤ ꯀꯩꯒꯤ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯆꯦꯟꯗꯣꯏꯔꯣ ꯅꯣꯏꯕꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯅꯪꯁꯤꯃ ꯃꯤ ꯑꯩꯅ ꯉꯥꯄꯤꯒꯦꯅ ꯀꯧꯕꯅꯤ ꯄꯤꯌꯨ ꯑꯩꯈꯣꯏꯅ ꯉꯥꯔꯤ ꯐꯥꯎ ꯊꯥꯛꯇ꯭ꯔꯤ ꯅꯨꯄꯥꯗ ꯊꯩꯕꯗꯤ ꯀꯜꯂꯤ ꯉꯥꯟꯊꯣꯏ ꯁꯨꯛꯂꯒ ꯑꯩ ꯆꯔꯥ ꯍꯦꯜꯂꯁꯨ ꯏꯋꯥꯗꯤ ꯍꯦꯟꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯉꯥꯗꯨ ꯄꯨꯔꯒ ꯊꯣꯡꯒꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯉꯝꯕꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯃꯤ ꯉꯥꯗꯨ ꯄꯤꯔꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯉꯝꯕꯒꯤ ꯃꯌꯨꯝꯅꯤ ꯃꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤ ꯉꯝꯕꯁꯨ ꯉꯥꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥ ꯁꯦ ꯉꯥ ꯄꯇꯤꯅ ꯍꯩꯃꯥ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯕꯣ ꯏꯇꯨꯅ ꯄꯤꯔꯛꯏꯅꯦ ꯌꯥꯝ ꯐꯔꯦꯗ ꯌꯥꯏꯊꯣꯛꯑꯒ ꯁꯤꯗꯤ ꯅꯣꯡꯃꯒꯤ ꯃꯆꯦꯠ ꯍꯥꯞꯄꯗꯤ ꯊꯥ 3ꯗꯤ ꯉꯥ ꯂꯩꯗ ꯌꯥꯔꯅꯤ ꯃꯇꯥꯡ ꯆꯥꯗꯅ ꯌꯥꯝ ꯂꯦꯛꯑꯅꯨꯀꯣ ꯍꯦꯟꯖꯥꯡꯗꯣ ꯍꯨꯛꯄ ꯌꯥꯗꯦ ꯃꯃꯥ ꯃꯆꯥ ꯍꯦꯟꯖꯥꯡꯒꯤ ꯑꯃꯨꯛ ꯈꯟꯅꯔꯛꯏ ꯄꯇꯤꯅ ꯀꯩꯅꯣ ꯆꯥꯕ ꯌꯥꯗꯦꯗꯤ ꯉꯥꯔꯤ ꯃꯄꯥꯛꯅꯤ ꯍꯥꯞꯄꯤꯗꯣ ꯉꯝꯕꯅ ꯑꯗꯨꯁꯨ 60 ꯄꯤꯕꯗꯨꯗ 2 ꯍꯥꯞꯄꯗꯤ ꯍꯥꯎꯔꯦ ꯍꯦꯟꯖꯥꯡꯗꯨꯗꯤ ꯉꯥꯔꯤ ꯄꯋꯥ ꯑꯃꯅ ꯊꯥ 2 ꯃꯈꯥꯏ ꯆꯥꯕ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯈꯛ ꯑꯣꯏꯔꯝꯅꯤ ꯐꯠꯇ꯭ꯔꯣ ꯑꯗꯣ ꯄꯩꯁꯥ ꯁꯦꯞ ꯑꯣꯏꯔꯤꯅꯤ ꯏꯃꯥ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯆꯥꯏ 8 ꯈꯛꯇꯅꯤꯗ 8 ꯍꯣꯏ 8 ꯃꯔꯤꯅꯤ ꯆꯠꯄꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯄꯩꯁꯥ ꯈꯤꯇ ꯄꯨꯒꯦꯗꯅ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯒ ꯑꯝꯇ ꯄꯥꯏꯗ꯭ꯔꯣ ꯏꯃꯥꯕꯣ ꯂꯤꯛꯏ ꯈꯨꯂꯤꯛꯇꯨꯒ ꯇꯥꯅꯤꯡꯗꯦꯅꯦ ꯃꯤ ꯇꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯉꯥꯁꯦ ꯂꯧꯔꯛꯎ ꯑꯝꯇꯗꯤ ꯇꯥꯎꯁꯤꯗꯅ ꯍꯣ ꯊꯥꯎꯗꯨ ꯂꯩꯇꯤꯌꯦ ꯄꯥꯝꯃꯨꯗ꯭ꯔꯣ ꯉꯥ ꯑꯃꯒꯤꯗꯃꯛ ꯄꯦꯜꯂ ꯄꯣꯠꯅꯤ ꯑꯩꯗꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯗꯨ ꯐꯨꯡꯒꯥꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯉꯝꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯗꯨꯗ ꯁꯤꯟꯃꯤ ꯃꯌꯥꯝꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ ꯉꯝꯕꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯒꯦ ꯅꯆꯥꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯄꯇꯤꯅ ꯍꯣ ꯂꯥꯛꯑꯦ ꯄꯇꯤ ꯆꯥꯒ ꯆꯥꯅꯕ ꯈꯔꯒ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯄꯇꯤꯅ ꯁꯦ ꯇꯥꯗꯥ ꯆꯥ ꯉꯥꯏꯍꯥꯛꯇ ꯊꯛꯈꯤꯁꯤ ꯋꯥꯔꯅꯤꯌꯦ ꯁꯤꯟꯃꯤ ꯑꯃꯅ ꯍꯣꯏ ꯏꯕꯦꯝꯃ ꯉꯝꯕ ꯆꯥꯗꯨ ꯄꯥꯏꯈꯠꯇꯨꯅ ꯊꯛꯏ ꯑꯣꯁ ꯁꯤꯗꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯆꯥ ꯃꯅꯥ ꯊꯥꯗꯕꯅꯤꯗꯅ ꯄꯇꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯀꯩꯗꯧꯔꯒꯦ ꯍꯥꯎꯇ꯭ꯔꯕꯣ ꯉꯝꯕꯅ ꯁꯤꯕꯨ ꯇꯦꯖꯄꯥꯠ ꯃꯅꯥ ꯁꯤꯡ ꯅꯨꯡꯒ ꯑꯝꯇ ꯍꯥꯞꯇ꯭ꯔꯕꯣ ꯏꯃꯥ ꯀꯩꯅꯣꯅꯦ ꯁꯤꯡꯗꯣ ꯈꯤꯇꯪ ꯉꯥꯏꯔꯕ ꯑꯗꯨꯗ ꯅꯣꯏꯒꯤ ꯍꯣꯔꯦꯟ ꯁꯥ ꯊꯣꯡꯅꯤ ꯍꯥꯏꯕꯗꯨꯗ ꯀꯣꯟꯅꯔꯣꯏꯗ꯭ꯔꯅ ꯍꯥꯞꯇ꯭ꯔꯦ ꯉꯝꯕꯅ ꯆꯤꯅꯤꯗꯤ ꯂꯨꯄꯥ 10ꯒꯤ ꯂꯩꯔꯨꯕꯅꯦ ꯅꯍꯥꯟ ꯂꯣꯏꯗꯧꯔꯦ ꯍꯌꯦꯡꯒꯤ ꯈꯔ ꯈꯥꯛꯀꯦ ꯇꯧꯅꯤ ꯑꯁ ꯂꯨꯄꯥ 10ꯒꯤ ꯈꯥꯕꯩ ꯃꯆꯥ ꯑꯃ ꯇꯧꯕꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯕ 8 ꯁꯨꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩꯗꯤ ꯄꯦꯜꯂ ꯄꯣꯠꯅꯤ ꯍꯥꯏꯁꯤꯅꯤ ꯁꯤꯟꯃꯤ ꯑꯃꯅ ꯐꯩꯗ ꯂꯤꯛꯁꯤꯜꯂꯒ ꯂꯤꯛ ꯁꯥꯏ ꯆꯦꯛꯁꯤꯜꯂꯒ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯏ ꯍꯥꯏꯗꯨꯅꯤ ꯄꯇꯤ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯇꯥꯗ ꯇꯧꯗ ꯌꯥꯔꯤꯕꯣ ꯁꯤꯕꯣ
ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯣꯃꯤꯂꯥ ꯃꯃꯥꯟꯅꯕꯤ ꯔꯟꯖꯤꯇꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯣꯃꯤꯂꯥꯅ ꯑꯗꯣ ꯚꯥꯏ ꯅꯪ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ ꯌꯥꯗꯗꯧꯅꯤ ꯍꯥꯏꯕ꯫ ꯔꯟꯖꯤꯇꯥꯅ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯎꯔꯨ ꯈꯨꯗꯤꯡ ꯄꯥꯝꯕꯁꯤꯅ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯇꯣꯛꯑꯔꯣꯏꯌꯦ ꯃꯥ ꯑꯗꯨꯝ ꯀꯣꯏꯔꯒꯦ꯫ ꯍꯣꯏ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ ꯈꯪꯅꯕꯗꯤ ꯂꯩꯕꯅꯦ꯫ ꯂꯩꯖꯅ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯐꯥꯔꯒ ꯂꯩꯕꯗ ꯃꯥ ꯀꯔꯤ ꯍꯥꯏꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯔꯟꯖꯤꯇꯥꯅ ꯅꯩꯔꯤꯅꯦ ꯅꯪ ꯋꯥꯔꯤꯁꯦ꯫ ꯍꯣꯏ ꯑꯗꯣ ꯊꯝꯃꯒꯦꯀꯣ꯫ ꯐꯣꯟꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯉꯥꯟꯊꯣꯏ ꯃꯅꯥꯎ ꯅꯨꯄꯥ ꯁ꯭ꯀꯨꯜ ꯀꯥꯈꯤꯕꯒ ꯕꯥꯔꯇꯤꯟ ꯑꯃꯒ ꯇꯨꯡꯒꯣꯟ ꯑꯃꯒ ꯄꯥꯏꯔꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯈꯔꯁꯨ ꯊꯔꯣꯏ ꯀꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯆꯪꯁꯤꯜꯂꯒ ꯊꯔꯣꯏ ꯀꯣꯠꯄꯗꯨ ꯌꯥꯎꯔꯤ꯫ ꯀꯩꯅꯣ ꯑꯕꯦ ꯑꯩ ꯍꯧꯔꯝꯗ꯭ꯔꯤꯗꯤ꯫ ꯑꯕꯦꯅ ꯅꯪ ꯊꯕꯛ ꯆꯤꯜꯍꯧꯕꯗꯨꯗ ꯍꯧꯔꯝꯗ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯍꯣꯏ ꯑꯗꯣ ꯀꯌꯥꯝ ꯀꯣꯠꯂꯒꯦꯅ꯫ ꯇꯨ ꯁꯤ ꯈꯛꯇꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯦꯒꯤ ꯕꯥꯔꯇꯤꯟꯗ ꯌꯥꯎꯔꯤꯕ ꯊꯔꯣꯏꯗꯨ ꯎꯠꯂꯤ꯫ ꯉꯥꯟꯊꯣꯏꯅ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯂꯩꯇꯦ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯈꯨꯟꯗꯣꯏꯅꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯊꯔꯣꯏꯗꯨ ꯀꯟꯅ ꯀꯣꯠꯂꯤ꯫ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯥꯔꯛꯇꯨꯅ ꯉꯥꯟꯊꯣꯏ ꯊꯔꯣꯏꯁꯤꯡꯗꯨ ꯆꯥꯝꯊꯣꯛꯂꯒ ꯃꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯊꯔꯣꯏ ꯌꯣꯟꯕ ꯊꯣꯛꯂꯛꯂꯦ꯫ ꯉꯥꯟꯊꯣꯏꯅ ꯏꯟꯗꯣꯝꯆꯥ ꯊꯔꯣꯏ ꯄꯥꯝꯗ꯭ꯔꯣ? ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ ꯆꯥꯅꯤꯡ ꯂꯩꯔꯤꯅꯤꯅꯦ ꯀꯧꯇꯥꯗ ꯀꯌꯥꯅꯣ? 50ꯅꯦ꯫ ꯍꯣꯏ ꯍꯣꯏ ꯄꯤꯔꯛꯑꯣ꯫ ꯉꯥꯟꯊꯣꯏ ꯊꯔꯣꯏꯗꯨ ꯀꯧꯇꯥꯗ ꯍꯥꯞꯇꯨꯅ ꯑꯣꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯌꯥꯝ ꯈꯨꯜꯂꯤꯅꯣ ꯅꯪꯕꯣ? ꯀꯧꯇꯥ 5 ꯈꯨꯜꯂꯛꯑꯦ ꯌꯨꯝꯗ ꯑꯃ ꯊꯅꯝꯃꯦ 4 ꯄꯨꯔꯛꯏꯅꯦ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯑꯃꯈꯛꯂꯣ? ꯍꯣꯏ ꯍꯣꯏ ꯑꯃ ꯑꯣꯜꯂꯣ꯫ ꯊꯔꯣꯏꯗꯨ ꯄꯤꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯂꯝꯈꯥꯏꯗ ꯊꯣꯛꯇꯨꯅ ꯂꯝꯕꯤ ꯃꯌꯥꯗ ꯊꯔꯣꯏꯗꯨ ꯌꯣꯜꯂꯤ꯫ ꯅꯨꯄꯤ ꯈꯔ ꯃꯤꯌꯥꯏ ꯆꯠꯂꯕꯤ 2ꯒ ꯅꯨꯄꯥ ꯑꯃꯒ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏ ꯅꯪꯁꯤꯕꯨ ꯀꯧꯇꯥꯗ ꯀꯌꯥꯅꯣ? 50ꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯌꯥꯝꯗ꯭ꯔꯅꯦ ꯅꯪꯁꯤꯕꯣ 40 ꯄꯤꯔꯒꯦ 2 ꯂꯧꯔꯒꯦ꯫ ꯌꯥꯔꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯌꯥꯔꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯦꯅ ꯍꯥꯞꯈꯤꯒꯦ ꯇꯧꯅꯦ꯫ ꯉꯥꯟꯊꯣꯏ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯃꯥꯜꯂꯤ ꯈꯔ ꯌꯥꯝ ꯄꯤꯔꯝꯕ ꯌꯥꯔꯤ ꯄꯣꯠꯅꯤ꯫ ꯑꯩꯅ ꯆꯥꯛꯐꯥꯎ ꯆꯥꯗꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯃꯥꯏꯒꯁꯦ ꯖꯒꯅꯥꯊ ꯃꯥꯟꯒꯩ ꯆꯠꯂꯤꯅꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤ ꯑꯃꯗꯨ ꯅꯣꯛꯇꯨꯅ ꯐꯩꯗ ꯐꯩꯗ ꯏꯆꯥꯅ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯁꯦ ꯆꯅꯤꯁꯦ ꯂꯧꯔꯣ ꯂꯣꯏꯅꯃꯛ ꯄꯤꯔꯛꯑꯣ꯫ ꯉꯥꯟꯊꯣꯏ ꯍꯔꯥꯎꯅ ꯊꯔꯣꯏ ꯃꯌꯥꯝꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯄꯤ꯫ ꯑꯗꯨꯒ 50 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯜꯂꯤ꯫ ꯁꯦ ꯏꯟꯗꯣꯝꯆꯥ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯏꯆꯥꯒꯤ ꯑꯋꯥꯃꯟꯅꯤ ꯅꯪ ꯂꯧꯖꯔꯣ꯫ ꯉꯥꯟꯊꯣꯏꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯌꯥꯔꯅꯤꯌꯦ ꯑꯩ ꯄꯩꯁꯥ ꯀꯣꯟꯅꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯅꯣ ꯄꯩꯁꯥ ꯀꯣꯟꯅꯔꯦꯕꯣ? ꯉꯥꯟꯊꯣꯏ ꯅꯣꯛꯂꯒ ꯆꯦꯡ ꯋꯥꯅꯕꯅꯤꯗ ꯀꯣꯟꯅꯔꯦ ꯍꯌꯦꯡ ꯐꯥꯎꯕ꯫ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯍꯩꯃꯥ ꯆꯦꯡ ꯋꯥꯅꯕꯔꯣ? ꯑꯗꯨꯗꯤ ꯁꯦ ꯁꯤꯒ ꯄꯥꯏꯁꯤꯜꯂꯨ꯫ 50 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯉꯥꯟꯊꯣꯏꯅ ꯌꯥꯔꯅꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯏꯟꯗꯣꯝꯆꯥ 50ꯁꯤꯗꯤ ꯂꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯄꯤꯔꯨꯛ ꯍꯦꯛꯂꯝꯒꯦ꯫ ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯕꯅꯤ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗꯨꯕꯨ ꯌꯥꯝ ꯋꯥꯕ꯭ꯔꯣ? ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯕꯅꯤ ꯏꯆꯦ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯅꯤ꯫ ꯉꯥꯟꯊꯣꯏ ꯀꯧꯕꯅꯤ ꯃꯄꯥꯗꯣ ꯌꯥꯝ ꯐꯠꯇꯦ꯫ ꯃꯤꯒꯤ ꯁꯦꯟꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯝꯃꯒꯅꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯧꯗꯅ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯅ ꯄꯨꯔꯝꯕ ꯁꯦꯟ ꯃꯌꯥꯝꯗꯣ ꯃꯃꯥ ꯃꯆꯥꯅ ꯃꯊꯣꯏ ꯍꯨꯜꯂꯤꯕ꯫ ꯅꯨꯄꯤ ꯑꯗꯨꯅ ꯐꯠꯇꯦꯗꯀꯣ ꯑꯋꯣꯏꯕ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯐꯔꯦ ꯏꯆꯦ ꯅꯪꯁꯨ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯣ꯫ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯐꯣꯟ ꯋꯥꯔꯤ ꯁꯥꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯆꯠꯂꯁꯤꯗꯅ ꯌꯨꯝꯗ꯫ ꯁꯤꯟꯊꯣꯏꯕꯅ ꯍꯣꯏ ꯃꯥ ꯆꯠꯂꯁꯦ꯫ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯑꯗꯨꯅ? ꯃꯃꯥ ꯔꯥꯅꯤꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯊꯔꯣꯏꯗꯨꯅꯦ꯫ ꯁꯤꯟꯊꯣꯏꯕ ꯍꯔꯥꯎꯅ ꯑꯌꯥ ꯍꯥꯎꯅꯤ ꯈꯔ ꯌꯥꯝ ꯂꯧ ꯌꯥꯗ꯭ꯔꯣ? ꯔꯥꯅꯤꯅ ꯉꯁꯤꯒꯤꯗꯤ ꯁꯤꯈꯛ ꯌꯥꯎꯔꯝꯃꯦ ꯑꯔꯩꯕꯒꯩ ꯂꯣꯏ ꯂꯧꯔꯛꯑꯕꯅꯤ꯫ ꯔꯥꯅꯤ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫
ꯔꯥꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯉꯥꯟꯊꯣꯏ ꯍꯔꯥꯎꯅ ꯆꯦꯡ ꯋꯥꯜꯂꯒ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯣꯟꯗ ꯀꯥꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯏ꯫ ꯃꯃꯥꯁꯨ ꯍꯜꯂꯛꯑꯦ꯫ ꯊꯣꯏ, ꯅꯪꯕꯨ ꯉꯁꯤꯒꯤ ꯆꯦꯡ ꯂꯩꯔꯕ꯭ꯔꯣ? ꯉꯥꯟꯊꯣꯏꯅ ꯂꯩꯔꯦ ꯏꯃꯥ, ꯑꯩꯅ ꯊꯔꯣꯏ ꯌꯣꯟꯕꯒꯤ꯫ ꯅꯅꯥꯎꯗꯤ? ꯆꯥꯛ ꯂꯥꯝꯃꯦꯅ ꯑꯩꯅ ꯂꯨꯄꯥ 5 ꯈꯛ ꯄꯤꯈꯤꯕꯅꯦ, ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ, ꯉꯁꯥꯏ ꯆꯥꯗꯕꯒꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯏꯃꯥ ꯑꯩ꯫ ꯃꯃꯥ ꯕꯤꯃꯣꯂꯥꯅ ꯍꯣꯏ ꯊꯣꯡꯂꯨꯔꯣ, ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯈꯔ ꯋꯥꯏ꯫ ꯅꯪ ꯀꯀꯥ ꯇꯣꯂꯦꯟꯗꯣ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯈꯔꯗꯤ ꯋꯥꯠꯂꯤ, ꯍꯌꯦꯡꯒꯗꯤ ꯁꯨꯔꯅꯤ꯫ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯄꯦꯔꯨꯛ ꯍꯦꯛꯂꯨꯗꯣꯏꯅꯦ꯫ ꯑꯗꯣ ꯏꯃꯥ, ꯃꯃꯥꯡꯒꯤ ꯀꯥ ꯁꯅꯥꯖꯥꯎꯕꯗꯣ ꯃꯥꯅ ꯍꯥꯏꯕ ꯆꯦꯡꯗꯣ ꯐ꯭ꯔꯤꯗ ꯌꯦꯟꯕꯒꯤ ꯃꯣꯏꯒꯤ ꯀꯥꯔꯗ ꯑꯃ ꯁꯥꯁꯦ ꯍꯥꯏꯌꯦ, ꯑꯗꯨ ꯄꯥꯏꯔꯗꯤ ꯐ꯭ꯔꯤꯗ ꯐꯪꯉꯦ ꯍꯥꯏꯌꯦ꯫ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ, ꯁꯥꯎꯔꯁꯤꯗꯅ꯫ ꯑꯩꯅꯁꯨ ꯁꯥꯔꯁꯦ ꯍꯥꯏꯈꯤꯕꯅꯦ, ꯀꯥ ꯁꯅꯥꯖꯥꯎꯕꯗꯣ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯛꯑꯦ꯫ ꯐꯔꯦ, ꯅꯪꯁꯨ ꯆꯥꯛꯇꯨ ꯊꯣꯡꯂꯨꯔꯣ, ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯂꯨꯔ ꯀꯩꯅꯣ ꯑꯃ ꯍꯦꯛꯇ ꯃꯦꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯅꯪ ꯊꯣꯛꯄ ꯇꯧꯔꯨꯔꯣ ꯆꯠꯂꯣ꯫ ꯅꯨꯃꯤꯗꯥꯡ ꯃꯍꯩ ꯆꯥꯛ ꯇꯣꯛꯅꯔꯦ꯫ ꯔꯥꯅꯤ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣꯒ ꯃꯆꯥꯒꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯔꯥꯅꯤꯅ ꯃꯣꯏ ꯕꯕꯥ, ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯩꯅꯦ꯫ ꯁꯤꯟꯊꯣꯏꯕꯅ ꯀꯗꯥꯏꯗ? ꯊꯕꯛꯅ ꯑꯩꯒ ꯆꯠꯂꯒ꯫ ꯃꯃꯥ ꯔꯥꯅꯤꯅ ꯅꯪꯗꯤ ꯐꯣꯟꯗ ꯃꯪꯉꯒ ꯂꯩꯔꯒ ꯀꯗꯥꯏꯗꯒꯤ ꯎꯔꯅꯤꯒꯦ? ꯀꯨꯟꯖꯣꯅ ꯀꯩꯗꯧꯔꯕ ꯑꯗꯣ? ꯔꯥꯅꯤꯅ ꯃꯃꯥ ꯃꯆꯥ ꯇꯅꯤ ꯂꯩꯕ ꯍꯥꯏꯔꯤ, ꯌꯥꯝꯅꯁꯨ ꯋꯥꯕ ꯏꯃꯨꯡꯅꯤ꯫ ꯀꯨꯟꯖꯣꯅ ꯑꯗꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯔꯣꯗꯅ꯫ ꯔꯥꯅꯤ ꯃꯈꯥ ꯇꯥꯔꯛꯏ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯗ ꯌꯥꯎꯍꯜꯂꯁꯤ ꯍꯥꯏꯕꯕꯨ? ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯩꯒꯗ꯭ꯔꯅꯦ ꯃꯣꯏꯕꯣ? ꯔꯥꯅꯤꯅ ꯀꯔꯤꯒꯤ ꯍꯩꯇꯅꯤ, ꯍꯩꯅꯕ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯁꯤꯟꯊꯣꯏꯕꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯚꯣꯠ ꯂꯦꯞꯍꯜꯂꯅꯤ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯦ꯫ ꯔꯥꯅꯤꯅ ꯇꯥꯅꯤꯡꯗꯦ, ꯆꯠꯂꯨ ꯑꯥꯗ, ꯅꯪ ꯀꯥꯗ ꯆꯪꯉꯨ꯫ ꯁꯤꯟꯊꯣꯏꯕꯅ ꯆꯪꯖꯈ꯭ꯔꯒꯦ ꯑꯩꯗ꯫ ꯔꯥꯅꯤꯅ ꯀꯝꯗꯧꯁꯤꯒꯦ ꯃꯣꯏ ꯕꯕꯥ? ꯑꯗꯨꯒꯤꯕꯨ ꯈꯟꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯁꯣꯝꯗꯅ ꯉꯝꯕꯒ ꯉꯥꯟꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯥꯟꯊꯣꯏꯅ ꯑꯗ ꯏꯟꯁꯥꯡꯗꯤ ꯆꯥ ꯌꯥꯕ꯭ꯔꯣ? ꯉꯝꯕꯅ ꯎꯄꯥꯏ ꯂꯩꯇꯦ, ꯍꯥꯞꯇ꯭ꯔꯁꯨ ꯆꯥꯔꯦꯗꯅ꯫ ꯑꯩꯗꯤꯕ ꯅꯣꯏ ꯃꯥꯁꯦ ꯇꯟꯗꯧꯔꯤꯗ ꯀꯥꯏꯗꯒꯤ꯫ ꯅꯪ ꯂꯥꯛꯑꯒ ꯍꯥꯎꯅ ꯆꯥꯔ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯕꯨ꯫ ꯄꯤꯖꯗꯣꯏꯅꯦ ꯍꯥꯎꯅ, ꯂꯤꯛꯏꯅꯤ ꯍꯥꯏꯗꯨꯅꯕꯨ ꯊꯨꯝꯐꯥꯎ ꯑꯗꯨꯃꯥꯏꯅ ꯊꯥꯛꯑꯗꯤ ꯄꯥꯝꯃꯨꯕꯗ ꯆꯥꯗꯕꯒꯤꯅꯦ, ꯕꯤꯄꯤꯒ ꯂꯣ ꯑꯣꯏꯕꯗ ꯑꯗꯨꯅ ꯍꯦꯟꯅ ꯄꯩꯁా ꯆꯪꯅꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ꯫ ꯉꯝꯕ ꯅꯣꯛꯂꯒ ꯑꯩ ꯅꯨꯄꯤꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦꯗ꯫ ꯌꯥꯔꯦ ꯇꯨꯝꯃꯣ, ꯗꯥ ꯊꯦꯡꯉꯦ꯫ ꯅꯨꯡꯁꯤꯕꯤ, ꯒꯨꯗ ꯅꯥꯏꯠ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯟꯊꯣꯏ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯒ ꯃꯃꯥꯒꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯗꯨꯅ ꯑꯕꯦꯒ ꯄꯦꯔꯨꯛ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯆꯥꯛ ꯄꯤꯖꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯧꯕꯨꯛꯇꯅꯤ꯫ ꯑꯕꯦꯅ ꯊꯣꯏ, ꯅꯪ ꯗꯥ ꯉꯝꯕꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯉꯥꯟꯊꯣꯏꯅ ꯐꯥꯎꯅꯔꯗꯤ ꯀꯩꯅꯣ, ꯃꯤ ꯏꯋꯥꯕꯣ? ꯑꯕꯦ ꯅꯣꯛꯂꯒ ꯅꯔꯣꯟꯗꯒꯤ ꯅꯨꯄꯤꯒ ꯑꯃꯨꯛ ꯀꯣꯏ ꯂꯩꯔꯝꯖꯅꯤꯀꯣ꯫ ꯉꯥꯟꯊꯣꯏ ꯄꯦꯔꯨꯛ ꯐꯣꯏꯔꯝꯕꯗꯨ ꯂꯦꯞꯄꯒ ꯑꯕꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯏꯗꯦꯃꯤ, ꯗꯥ ꯉꯝꯕꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ꯫ ꯍꯣꯏꯗ, ꯑꯗꯣ ꯊꯣꯏ ꯀꯩꯅꯣ ꯍꯥꯏꯌꯣ? ꯀꯩꯒꯨꯝꯕ ꯗꯥ ꯉꯝꯕꯅ ꯅꯪ ꯈꯪꯍꯟꯗꯅꯒ ꯅꯨꯄꯤ ꯀꯣꯏꯔꯝꯃꯕ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ? ꯉꯥꯟꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯑꯕꯦ, ꯗꯥꯅ ꯅꯨꯄꯤ ꯀꯣꯏꯔꯝꯕ ꯊꯣꯛꯂꯕ, ꯗꯥꯒ ꯑꯩꯒ ꯀꯥꯏꯅꯕ ꯊꯣꯛꯂꯕ, ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟ ꯃꯆꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯉꯝꯕꯗ ꯀꯣꯜ ꯇꯧꯏ꯫ ꯉꯝꯕꯅ ꯍꯜꯂꯣ ꯊꯣꯏ, ꯀꯩꯗꯧꯔꯒꯦ? ꯉꯥꯟꯊꯣꯏ ꯇꯞꯅ ꯗꯥ, ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯁꯤ ꯌꯥꯝ ꯀꯥꯏꯔꯕꯣ? ꯉꯝꯕ ꯅꯣꯛꯂꯒ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯏꯇꯨꯁꯦ ꯉꯁꯤꯗꯤ꯫ ꯍꯥꯏꯔꯛꯑꯣ, ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯕ? ꯉꯥꯎꯔꯕ ꯊꯣꯏ ꯅꯪꯕꯣ? ꯀꯩꯒꯤ ꯀꯥꯏꯗꯣꯏꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯇꯧꯔꯛꯄꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯀꯩ ꯂꯩꯔꯒꯦ ꯍꯪꯂꯤꯕ? ꯑꯗꯨꯒꯤ ꯑꯣꯏꯅ ꯄꯩꯊꯣꯛꯂꯤꯗꯨꯗꯤ,
ꯑꯩꯅ ꯀꯩ ꯂꯩꯔꯒꯦ ꯍꯪꯂꯤꯁꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇꯕ ꯑꯗꯨꯒꯤ ꯍꯪꯕꯅꯦ ꯉꯁꯤ ꯄꯦꯔꯨꯛ ꯍꯦꯛꯄ ꯆꯠꯇ꯭ꯔꯕꯣ ꯆꯠꯂꯦ ꯂꯧꯕꯨꯛꯇ ꯂꯩꯌꯦ ꯑꯦ ꯑꯗꯨꯒ ꯀꯣꯜ ꯇꯧꯔꯛꯏꯕ ꯇꯥ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯔꯨꯛ ꯐꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯕꯦ ꯉꯥꯟꯊꯣꯏꯗ ꯐꯠ ꯌꯦꯡꯂꯛꯏ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯁꯣꯅꯣꯗꯤ ꯆꯨꯗꯦ ꯌꯥꯄꯣꯟꯇꯦꯀꯣꯁꯦ ꯉꯝꯕꯁꯨ ꯅꯣꯛꯂꯒ ꯀꯩꯅꯣ ꯑꯉꯥꯎꯕꯤ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯥꯏꯔꯛꯑꯣ ꯀꯣꯏꯕ꯭ꯔꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯑꯇꯣꯞꯄ ꯑꯃꯨꯛ ꯀꯣꯏꯅꯕ꯭ꯔꯣ ꯀꯣꯏꯗꯦꯀꯣ ꯀꯩ ꯂꯥꯏ ꯄꯜꯂꯒ ꯋꯥꯁꯧꯒꯦ ꯉꯥꯟꯊꯣꯏ ꯅꯣꯛꯂꯒ ꯌꯥꯔꯦ ꯊꯝꯃꯒꯦ ꯑꯩ ꯄꯦꯔꯨꯛ ꯍꯦꯛꯂꯤꯌꯦ ꯉꯝꯕꯁꯨ ꯅꯣꯛꯂꯒ ꯐꯔꯦ ꯐꯔꯦ ꯊꯝꯃꯣ ꯑꯗꯨꯗꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯕꯦꯅ ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯍꯥ ꯉꯥꯟꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗꯕꯨ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯍꯪꯉꯤꯅꯦ ꯑꯗꯨꯗꯗꯤ ꯅꯣꯏ ꯀꯩꯅꯣꯃꯨꯛ ꯌꯥꯝ ꯀꯣꯏ ꯍꯥꯏꯔꯛꯑꯅꯤ ꯆꯨꯝꯅ ꯍꯪꯕꯅꯤꯕ ꯈꯨꯍꯪ ꯆꯨꯝꯃꯦ ꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯀꯥꯔꯛꯏ ꯄꯦꯔꯨꯛꯇꯨ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯌꯣꯟꯅꯕ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯊꯣꯏ ꯅꯪꯒꯤ ꯄꯦꯔꯨꯛꯇꯨꯕꯨ ꯀꯌꯥꯅꯣ ꯉꯥꯟꯊꯣꯏꯅ ꯏꯟꯗꯣꯝꯆꯥ ꯃꯌꯣꯝꯁꯦ 100ꯒꯤꯅꯦ ꯅꯨꯄꯤ ꯑꯗꯨꯅ ꯐꯅꯕꯨ ꯐꯔꯦ ꯑꯃ ꯄꯤꯔꯛꯑꯣ ꯉꯥꯟꯊꯣꯏ ꯄꯦꯔꯨꯛꯇꯨ ꯄꯤꯔꯒ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯤ ꯃꯊꯪ ꯂꯧꯈꯤꯗꯨꯅ ꯄꯦꯔꯨꯛꯇꯨ ꯂꯣꯏꯅ ꯁꯤꯜꯂꯦ ꯉꯥꯟꯊꯣꯏ ꯆꯦꯡ ꯀꯧꯇꯥ ꯑꯃ ꯋꯥꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯏ